India ki western thang saruk ta leiriba Pakistan amasung Afghanistan hairiba yumthungnariba country anisigi oina leirakpa conflict asi hauzik yamna kanna Turkey amasung Qatar hairiba country anisigi maikeidi honaraba matungda Qatar ki capital oiriba Doha hairiba city asida pangtokhiba mifam anuda nagalani maki maikeidi ki peace ki oiba wafam asi yanaraba matungda Afghanistan Pakistan ki oiba 2025 ki oiba peace deal ama sign tawkre hairiba peace deal asida kari kari maru oiba wafam sing yauribano haibadu mathang manau naina yingbinasi ꯌꯥꯅꯥꯟꯕꯗ October 18, 2025 ꯒꯤ ꯑꯣꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯀꯇꯔ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯗꯣꯍꯥꯗ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝ ꯑꯗꯨꯗ ꯌꯥꯅꯈꯤꯕ ꯌꯥꯅꯥꯟꯕ ꯄꯣꯏꯟꯠ ꯑꯁꯤ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯊꯨꯕ ꯃꯇꯝꯗ ꯃꯤꯂꯤꯇꯔꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯣꯄꯔꯦꯁꯟꯁꯤꯡ ꯂꯩꯃꯥꯏꯗ ꯑꯣꯏꯒꯦꯔꯥ ꯅꯣꯡꯊꯛꯇ ꯑꯣꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒꯅ ꯉꯝꯈꯩꯒꯤ ꯑꯣꯏꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯂꯣꯟꯅ ꯊꯨꯞꯅ ꯆꯪꯁꯤꯟꯅꯔꯤꯕ ꯑꯁꯤ ꯍꯟꯗꯣꯛꯅꯗꯨꯅ ꯂꯥꯟꯐꯝ ꯑꯁꯤ ꯍꯟꯗꯣꯛꯄ ꯑꯅꯤꯁꯨꯕ ꯌꯥꯝꯅ ꯀꯨꯏꯅ ꯌꯦꯠꯅꯔꯕ ꯃꯇꯨꯡꯗ ꯌꯥꯅꯈꯤꯕ ꯄꯣꯏꯟꯠ ꯑꯃꯒ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯁꯤ ꯅꯠꯇꯕ ꯂꯥꯟꯃꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯂꯩꯉꯥꯛꯀ ꯃꯔꯤ ꯂꯩꯅꯗꯕ ꯅꯣꯟ ꯁ꯭ꯇꯦꯠ ꯂꯥꯟꯃꯤꯁꯤꯡ ꯍꯥꯏꯔꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯗ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯃꯅꯁꯨ ꯃꯈꯣꯏꯕꯨ ꯌꯣꯛꯈꯠꯄ ꯄꯩꯁꯥ ꯃꯇꯦꯡ ꯇꯧꯕ ꯅꯠꯇ꯭ꯔꯒꯅ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯃꯇꯦꯡ ꯇꯧꯕ ꯏꯕꯟ ꯂꯩꯕ ꯐꯥꯎꯕ ꯂꯩꯍꯟꯗꯅꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤꯗ ꯌꯥꯝꯅ ꯀꯟꯅ ꯌꯥꯅꯔꯤ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕ ꯀꯣꯟꯐ꯭ꯂꯤꯛ ꯑꯁꯤꯗ ꯃꯔꯨꯑꯣꯏꯕ ꯔꯣꯜ ꯑꯃ ꯂꯧꯔꯤꯕ ꯑꯁꯤꯁꯨ ꯇꯤꯇꯤꯄꯤ ꯍꯥꯏꯔꯤꯕ ꯇꯦꯔꯤꯀꯦ ꯇꯥꯂꯤꯕꯥꯟ ꯍꯥꯏꯔꯤꯕ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯕ ꯇꯥꯂꯤꯕꯥꯟ ꯒ꯭ꯔꯨꯞ ꯑꯁꯤꯅꯤ ꯍꯥꯏꯔꯤꯕ ꯒ꯭ꯔꯨꯞ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯉꯁꯤ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯊꯛꯇ ꯆꯠꯊꯔꯛꯂꯤꯕ ꯑꯦꯇꯦꯛ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯟꯁꯤꯜꯂꯛꯂꯦ ꯍꯥꯏꯔꯤꯕ ꯀꯥꯡꯕꯨ ꯑꯁꯤ ꯅꯝꯊꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕ ꯃꯇꯝꯗ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯤꯂꯤꯇꯔꯤ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯋꯥꯕ ꯄꯥꯀꯤꯁꯇꯥꯟꯒꯤ ꯂꯥꯟꯃꯤ ꯀꯌꯥ ꯑꯃ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯊꯋꯥꯏ ꯃꯥꯡꯕꯒꯤ ꯑꯣꯏꯕ ꯐꯤꯕꯝꯁꯤꯡ ꯂꯥꯛꯂꯤꯕꯅꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯁꯥꯏꯠꯇꯒꯤ ꯑꯗꯨꯃꯛ ꯐꯣꯡꯗꯣꯔꯛꯂꯤꯕ ꯑꯁꯤ ꯇꯤꯇꯤꯄꯤ ꯍꯥꯏꯔꯤꯕ ꯒ꯭ꯔꯨꯞ ꯑꯁꯤꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ꯂꯥꯟꯃꯤꯁꯤꯡꯗ ꯑꯦꯇꯦꯛ ꯆꯠꯊꯔꯝꯂꯕ ꯃꯇꯨꯡꯗ ꯑꯐꯒꯥꯅꯤꯁꯇꯥꯟꯔꯣꯝꯗ ꯆꯪꯁꯤꯟꯗꯨꯅ ꯑꯗꯨꯃꯛ ꯂꯣꯠꯇꯨꯅ ꯂꯩꯈꯤ ꯍꯥꯏꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯕꯨ ꯑꯐꯒꯥꯅꯤꯁꯇꯥꯟꯗ ꯂꯩꯔꯤꯕ ꯇꯥꯂꯤꯕꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯇꯦꯡ ꯇꯧꯏ ꯍꯥꯏꯕꯁꯤꯅꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯅꯕꯨ ꯑꯣꯏꯒꯦꯔꯥ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯒ꯭ꯔꯨꯞꯁꯤꯡ ꯑꯁꯤ ꯁꯧꯒꯠꯇꯕ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯌꯥꯅꯈ꯭ꯔꯦ ꯑꯍꯨꯝꯁꯨꯕꯁꯤꯅ ꯃꯣꯅꯤꯇꯔꯤꯡ ꯑꯃꯁꯨꯡ ꯚꯦꯔꯤꯐꯤꯀꯦꯁꯟꯒꯤ ꯑꯣꯏꯕ ꯃꯦꯀꯥꯅꯤꯖꯝ ꯑꯃ ꯁꯦꯝꯒꯠꯄ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯑꯣꯏꯕ ꯖꯣꯏꯟꯠ ꯀꯃꯤꯁꯟ ꯑꯃ ꯁꯦꯝꯗꯨꯅ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯑꯐꯒꯥꯅꯤꯁꯇꯥꯟ ꯄꯥꯀꯤꯁꯇꯥꯟ ꯀꯇꯔ ꯑꯃꯁꯨꯡ ꯇꯨꯔꯀꯤꯅꯆꯤꯡꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯐꯒꯥꯅꯤꯁꯇꯥꯟ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯕ ꯀꯔꯤꯒꯨꯝꯕ ꯀꯟꯐ꯭ꯂꯤꯛ ꯑꯃ ꯂꯥꯛꯄ ꯀꯔꯤꯒꯨꯝꯕ ꯎꯪꯈꯠꯅꯕ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯃꯗꯨꯕꯨ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯃꯇꯧ ꯀꯔꯝ ꯇꯧꯗꯨꯅ ꯂꯣꯏꯁꯤꯟꯒꯗꯧꯔꯤꯕꯒꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯗꯨ ꯈꯟꯅꯒꯗꯧꯔꯤ ꯃꯔꯤꯁꯨꯕ ꯄꯣꯏꯟꯠ ꯑꯁꯤꯅ ꯀꯟꯇ꯭ꯔꯤ ꯑꯅꯤꯃꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯅ ꯑꯃꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯁꯣꯚꯔꯦꯟꯇꯤ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯑꯁꯤꯕꯨ ꯁꯤꯡꯅꯗꯅꯕ ꯃꯗꯨꯒꯤ ꯃꯊꯛꯇ ꯆꯦꯂꯦꯟꯖ ꯇꯧꯗꯅꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤꯅꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯌꯥꯅꯈ꯭ꯔꯦ ꯇꯧꯕꯇꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯆꯥꯎꯕ ꯏꯁꯨ ꯑꯃ ꯑꯣꯏꯅ ꯑꯗꯨꯃꯛ ꯂꯩꯍꯧꯔꯤꯕ ꯑꯁꯤꯅ ꯄꯥꯀꯤꯁꯇꯥꯟ ꯑꯃꯁꯨꯡ ꯑꯐꯒꯥꯅꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯃꯔꯛꯇ ꯉꯁꯤ ꯋꯥꯗꯔ ꯑꯣꯏꯅ ꯈꯪꯂꯤꯕ ꯗꯣꯔꯥꯟ ꯂꯥꯏꯟ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯅꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯕ꯭ꯔꯤꯇꯤꯁꯁꯤꯡꯅ ꯆꯠꯈꯤꯕ ꯃꯇꯝꯗ ꯌꯦꯛꯇꯨꯅ ꯊꯝꯂꯝꯕ ꯃꯐꯝꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯑꯐꯒꯥꯅꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯇꯥꯂꯤꯕꯥꯟ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯃꯁꯤ ꯑꯁꯦꯡꯕ ꯉꯝꯈꯩ ꯅꯠꯇꯦ ꯄꯥꯀꯤꯁꯇꯥꯟꯒꯤ ꯁꯥꯏꯠꯇꯁꯨ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯐꯒꯥꯟ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯄꯁꯇꯨꯟ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯐꯥꯎꯕꯗ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯑꯣꯏꯕ ꯇꯦꯔꯤꯇꯣꯔꯤꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯐꯣꯡꯗꯣꯛꯂꯤꯕꯅꯤ ꯃꯁꯤꯅꯤ ꯃꯉꯥꯁꯨꯕ ꯄꯣꯏꯟꯠ ꯑꯁꯤꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯣꯟꯐ꯭ꯂꯤꯛ ꯑꯁꯤꯗ ꯇꯞꯅ ꯇꯞꯅ ꯇꯧꯗꯨꯅ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯔꯤ ꯑꯁꯤ ꯐꯒꯠꯍꯟꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯃꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯅ ꯌꯥꯎꯔꯤꯕꯁꯤ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯑꯣꯏꯅ ꯂꯥꯛꯂꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯕꯣꯔꯗꯔꯁꯤꯡ ꯑꯁꯤ ꯊꯤꯡꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯑꯁꯤ ꯍꯥꯟꯅ ꯍꯥꯡꯗꯣꯛꯄ ꯃꯈꯥ ꯇꯥꯕ ꯑꯁꯤꯅ ꯉꯝꯈꯩꯁꯤꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯑꯃꯒ ꯑꯃꯒ ꯄꯥꯎ ꯐꯥꯎꯅꯍꯟꯕ ꯄꯨꯟꯅ ꯑꯦꯟꯇꯤ ꯇꯦꯔꯣꯔꯤꯖꯝꯒꯤ ꯑꯣꯏꯕ ꯑꯣꯄꯔꯦꯁꯟꯁꯤꯡ ꯑꯁꯤ ꯀꯟꯇ꯭ꯔꯤ ꯑꯅꯤꯃꯛꯀꯤ ꯂꯥꯟꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯨꯟꯅ ꯆꯪꯁꯤꯟꯕꯤꯅꯕ ꯑꯃꯁꯨꯡ ꯇ꯭ꯔꯦꯗꯀꯤ ꯑꯣꯏꯕ ꯂꯝꯕꯤ ꯑꯁꯤꯗ ꯑꯄꯟꯕ ꯄꯤꯗꯅ ꯀꯟꯇ꯭ꯔꯤ ꯑꯅꯤ ꯑꯁꯤ ꯅꯍꯧꯅ ꯇ꯭ꯔꯦꯗ ꯑꯁꯤ ꯃꯈꯥ ꯆꯠꯊꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯇꯔꯨꯛꯁꯨꯕ ꯄꯣꯏꯟꯠ ꯑꯁꯤꯅ ꯍ꯭ꯌꯨꯃꯦꯅꯤꯇꯔꯤꯌꯟꯒꯤ ꯑꯣꯏꯕ ꯄꯣꯏꯟꯠꯇ ꯌꯦꯡꯂꯒ ꯍꯧꯖꯤꯛ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯆꯝ ꯑꯣꯏꯔꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯅ ꯕꯣꯔꯗꯔ ꯐꯥꯎꯗꯣꯛ ꯐꯥꯎꯖꯤꯟ ꯇꯧꯗꯨꯅ ꯃꯥꯒꯤ ꯑꯣꯏꯕ ꯁꯤꯟꯐꯝꯁꯤꯡꯒꯤꯗꯃꯛꯇ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯃꯇꯝꯗ ꯃꯈꯣꯏꯗ ꯑꯄꯟꯕ ꯑꯃꯁꯨꯡ ꯃꯈꯣꯏꯗ ꯑꯋꯥꯕ ꯄꯤꯗꯕ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯔꯨꯑꯣꯏꯅ ꯁ꯭ꯄꯤꯟ ꯕꯣꯗꯥꯛ ꯑꯃꯁꯨꯡ ꯆꯃꯟ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯆꯝ ꯄ꯭ꯔꯖꯥꯁꯤꯡ ꯑꯁꯤꯗ ꯄꯥꯀꯤꯁꯇꯥनी ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯥ ꯇꯥꯅ ꯈꯪꯍꯟꯕ ꯅꯠꯇ꯭ꯔꯒꯅ ꯏꯌꯥꯔ ꯁ꯭ꯇ꯭ꯔꯥꯏꯛꯅꯆꯤꯡꯕ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡꯁꯤꯡ ꯑꯁꯤ ꯆꯠꯊꯍꯟꯗꯕ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤꯅꯤ ꯀꯇꯔ ꯑꯃꯁꯨꯡ ꯇꯔꯀꯤ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯥꯏꯟ ꯇꯧꯅꯈꯤꯕ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯗꯨꯕꯨ ꯒꯦꯔꯦꯟꯇꯔ ꯑꯣꯏꯅ ꯃꯈꯥ ꯇꯥꯅꯁꯨ ꯌꯥꯝꯅ ꯇ꯭ꯔꯥꯟꯁꯄꯔꯦꯟ ꯑꯣꯏꯕ ꯃꯑꯣꯡ ꯑꯃꯈꯛꯇ ꯅꯥꯀꯜ ꯑꯅꯤꯃꯛꯅ ꯌꯥꯕ ꯑꯃꯈꯛꯇ ꯃꯣꯅꯤꯇꯔ ꯇꯧꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯤ ꯃꯁꯤꯗ ꯍꯧꯖꯤꯛ ꯂꯥꯛꯀꯗꯧꯔꯤꯕ ꯋꯥꯐꯝ ꯑꯁꯤꯅ ꯑꯣꯛꯇꯣꯕꯔꯒꯤ ꯑꯣꯏꯕ ꯗꯦꯠ 10 ꯗꯒꯤ 15 ꯐꯥꯎꯕꯒꯤ ꯑꯣꯏꯕ ꯃꯇꯝ ꯑꯁꯤꯗ
Pakistan hairiba country asigi mafam kiyamda lepa leitana TTP hairiba group asigi maikaidigi chatharakpa terror attack ta Pakistan gi oina leiriba lanmi kiyama sikraba matungda Afganistan gi oina leiriba Taliban kangbusing asigi maikaidigi TTP hairiba group asi sawgali haiduna Pakistan gi maikaidigi hanjin warning tawramlaba matungda ikang kangudana Afganistan gi mafam kiyamda airstrike chatharakibani hairiba airstrike aduda ꯃꯤꯆꯝ ꯀꯌꯥ ꯑꯃ ꯂꯩꯈꯤꯗꯕ ꯅꯨꯄꯤ ꯑꯉꯥꯡ ꯐꯥꯎꯕ ꯌꯥꯎꯅ ꯂꯩꯈꯤꯗꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯊꯣꯛꯂꯤ ꯀꯟꯐ꯭ꯂꯤꯛ ꯑꯁꯤ ꯂꯥꯛꯄꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯇ꯭ꯔꯤꯒꯔ ꯄꯣꯏꯟ ꯑꯁꯤ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨꯅ ꯑꯣꯏꯔꯤꯕꯅꯤ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯦꯛꯁꯄꯔꯠ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨꯝꯊꯪꯅꯔꯤꯕ ꯑꯐꯒꯥꯅꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯃꯁꯥꯒꯤ ꯑꯣꯏꯕ ꯑꯦꯌꯔ ꯐꯣꯔꯁꯇꯒꯤ ꯍꯦꯟꯗꯣꯛꯇꯅ ꯑꯦꯌꯔ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝ ꯐꯥꯎꯕ ꯂꯩꯖꯗꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯠꯊꯔꯨꯔꯤꯕ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯗꯨ ꯌꯥꯝꯅ ꯆꯥꯎꯕ ꯗꯤꯄ꯭ꯂꯣꯃꯦꯇꯤꯛ ꯕ꯭ꯂꯟꯗꯔ ꯑꯃꯈꯛꯅꯤ ꯃꯔꯝ ꯑꯗꯨꯅ ꯌꯨꯝꯊꯪꯅꯗꯨꯅ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒ ꯀꯩꯗꯧꯅꯨꯡꯗ ꯃꯔꯤ ꯐꯒꯠꯄ ꯉꯝꯂꯔꯣꯏ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯑꯩꯈꯣꯏꯅ ꯑꯗꯨꯃꯛ ꯇꯥꯕ ꯐꯪꯈꯤ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯑꯃꯨꯛ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯇꯨꯡꯗ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯇꯥꯂꯤꯕꯥꯟ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯉꯝꯈꯩꯗ ꯂꯥꯟꯁꯤꯜꯂꯛꯇꯨꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯤꯂꯤꯇꯔꯤ ꯑꯥꯎꯠꯄꯣꯁꯠ ꯀꯌꯥ ꯑꯃ ꯊꯨꯒꯥꯏꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯍꯥꯠꯄ ꯐꯥꯕ ꯄꯨꯟꯕ ꯑꯃꯁꯨꯡ ꯏꯚꯟ ꯇꯦꯡ ꯐꯥꯎꯕ ꯀꯦꯞꯆꯔ ꯇꯧꯗꯨꯅ ꯄꯨꯈꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯊꯣꯔꯛꯂꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯌꯥꯝꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯔꯛꯂꯤꯕ ꯑꯁꯤꯗ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯀꯟꯅ ꯈꯨꯠ ꯊꯥꯅꯔꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯑꯁꯤ ꯑꯅꯥ ꯌꯥꯎꯅꯔꯕ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯃꯁꯨꯡ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯑꯦꯇꯦꯛꯁꯤꯡ ꯑꯁꯤ ꯆꯠꯊꯅꯔꯕ ꯃꯇꯨꯡꯗ ꯄꯨꯡ ꯅꯤꯐꯨꯅꯤꯄꯥꯟꯒꯤ ꯑꯣꯏꯕ ꯁꯤꯁꯐꯥꯌꯔ ꯑꯃ ꯂꯥꯎꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤꯕ ꯁꯤꯁꯐꯥꯌꯔ ꯑꯗꯨ ꯂꯥꯎꯊꯣꯛꯈꯤꯕꯒ ꯄꯨꯡ ꯅꯤꯐꯨꯅꯤꯄꯥꯟ ꯐꯥꯗ꯭ꯔꯤꯉꯩꯒꯤ ꯃꯥꯡꯖꯧꯅꯅ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯐꯒꯥꯅꯤꯁꯇꯥꯟꯗ ꯅꯍꯧꯅꯅ ꯌꯥꯝꯅ ꯆꯥꯎꯕ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯃꯈꯛ ꯆꯠꯊꯈꯤ ꯍꯥꯏꯔꯤꯕ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯗꯨꯗ ꯃꯔꯨꯑꯣꯏꯅ ꯃꯤꯆꯝ ꯑꯃꯁꯨꯡ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡ ꯁꯤꯈꯤ ꯃꯗꯨꯗꯁꯨ ꯅꯠꯇꯅ ꯁꯛꯅꯥꯏꯔꯕ ꯑꯐꯒꯥꯅꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯀ꯭ꯔꯤꯀꯦꯇꯔ ꯑꯍꯨꯝ ꯌꯥꯎꯈꯤ ꯀ꯭ꯔꯤꯀꯦꯇꯔ ꯑꯍꯨꯝ ꯌꯥꯎꯈꯤꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯉꯁꯤ ꯑꯐꯒꯥꯅꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯁꯤꯇꯤꯖꯦꯟꯁꯤꯡꯒꯤ ꯑꯣꯏꯕ ꯊꯃꯣꯏꯗ ꯌꯥꯝꯅ ꯄꯦꯟꯗꯕ ꯄꯥꯀꯤꯁꯇꯥꯟꯗ ꯂꯃꯟ ꯈꯨꯝꯅꯤꯡꯕꯒꯤ ꯑꯣꯏꯕ ꯏꯍꯨꯜ ꯑꯃꯁꯨ ꯐꯥꯎꯔꯤꯕꯅꯤ ꯑꯗꯨꯒ ꯇꯥꯂꯤꯕꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯩꯉꯥꯛꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯨꯆꯤꯡꯕ ꯈꯔꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯄꯥꯎꯈꯨꯝ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯤ ꯐꯣꯡꯗꯣꯛꯂꯤ ꯑꯗꯨꯕꯨ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯥꯡꯖꯧꯅꯅ ꯍꯥꯟꯅ ꯄ꯭ꯂꯥꯟ ꯇꯧꯗꯨꯅ ꯂꯩꯔꯕ ꯄꯤꯁ ꯗꯤꯜꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯗꯨꯒꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯍꯧꯗ꯭ꯔꯤꯉꯩꯒꯤ ꯃꯥꯡꯖꯧꯅꯅ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯁꯤ ꯆꯠꯊꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯆꯞ ꯆꯥꯅ ꯍꯥꯏꯔꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯒꯤ ꯑꯣꯏꯕ ꯄꯥꯎꯈꯨꯝ ꯄꯤꯕꯗꯤ ꯉꯝꯗ꯭ꯔꯦ ꯃꯔꯝꯗꯤ ꯄꯤꯁ ꯗꯤꯜꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯑꯁꯤꯗꯤ ꯌꯥꯊꯣꯛꯂꯨꯔꯕꯅꯤꯅ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯈꯣꯏꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯗꯨꯒꯤ ꯃꯇꯨꯡꯏꯟꯅ ꯉꯁꯤ ꯗꯣꯍꯥ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯄꯤꯁ ꯗꯤꯜꯒꯤ ꯑꯣꯏꯕ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯁꯤꯗꯤ ꯁꯥꯏꯟ ꯇꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯠꯊꯔꯛꯈꯤꯕ ꯁꯤꯁꯐꯥꯌꯔ ꯊꯨꯒꯥꯏꯗꯨꯅ ꯆꯠꯊꯔꯛꯈꯤꯕ ꯑꯦꯇꯦꯛ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯁꯤꯅ ꯀꯔꯝꯕ ꯃꯑꯣꯡꯗ ꯄꯥꯎꯈꯨꯝ ꯄꯤꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯉꯁꯤ ꯐꯥꯎꯕ ꯆꯞ ꯆꯥꯅ ꯈꯪꯗ꯭ꯔꯤ ꯄꯤꯁ ꯗꯤꯜꯗ ꯁꯥꯏꯟ ꯇꯧꯊꯣꯛꯈ꯭ꯔꯦ ꯇꯧꯕꯇꯕꯨ ꯉꯝꯈꯩꯒꯤ ꯑꯣꯏꯕ ꯏꯁꯨ ꯑꯁꯤꯁꯨ ꯂꯣꯏꯕ ꯅꯥꯏꯗ꯭ꯔꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯃꯈꯥ ꯇꯥꯅ ꯃꯇꯧ ꯀꯔꯝ ꯇꯧꯗꯨꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯠꯊꯈꯤꯕ ꯑꯦꯇꯦꯛ ꯑꯗꯨꯕꯨ ꯀꯥꯎꯊꯣꯛꯀꯗꯧꯔꯤꯕꯒꯦ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯆꯥꯎꯕ ꯋꯥꯍꯪ ꯑꯃ ꯑꯣꯏꯅ ꯉꯁꯤꯁꯨ ꯑꯗꯨꯃꯛ ꯂꯩꯔꯤ